lamyanba Irabot ki wakal sen banaha kya samgatpa mathautai haina Rk sanayamana phongdokhre lamyanba hizam Irabot ki mapok kumon thorom pangthokpa khaktana tana lamyanba sagi punse amadi maha ki phidam tatana nainaduna maha ki wakalon sen banaha kya samgatpa mathautai haina UNLF ki hanagi chairman ningthemcha sanayama Megen phongdokhre lamyanba hizam Irabot ning singlopna senduna ngarang khongman mangjal community hall pangthokkiba lamyanba Irabot ki sahi chamaga kumapan suba mapok kumon thoromda athoiba mithungi warolda Rk sanayamana mathaki wafam asi phongdokhibane thorom aduda sanayamana lusungduna miyamna lamyanba Irabot ki ayekpa saktamda laikatuna ikai khumnabu utkhe Rk sanayamana makha taraduna lusungba sigi mapok kumon thorom pangthokliba luk khudimakna lamyanba Irabot ki punsigi phidam lauraga ngasigi mirolna kari tawpham thokpagi haibaduna nafam thoi manaba khunai amaki mijengda Manipur da palamkhiba British lenga amadi ningthau lenga na sumdaba kanglon satharakpagi mayokta isang thauna lepkhiba lusungba sigi khongol aikhoina lefam thoi haike Manipur gi ihan hanba journalist ama oikiba Irabot na mahiroi lop laumi lop amadi sinpham khudimaka mari leinaba lop linkhatpagi mathakta nikhil Manipur Mahasabha haina mengthonduna political party phawba linkhatuna lamdam masida anoba lenga klon gi wakhalon miyamda selhan khibane maraibak nungsiba manaba khunaibu pamjaba lusungba sigi wakhalon kupna nainaduna liklam masida chatpa ngamlaba matamda khunai asida sauna awanba purakani haiba wakhalon senminasi haina su Rk sanayamana phongdokhe thauramadu gi manung channa lamyanba Irabot ki sahi chamaga kumapan suba mapok kumona siga mari leinana lamyanba Irabot ningsinglop na senduna tha sigi kungani panda pangthokhiba sport painting competition da makok mathang ta kharba mahiroi singta mana piduna pungning thogatkhe Pau Pauna Hodabadagi special video ne haiba personal kharada phurakre gari ani akaat oithohan khre hairi I-20 car amasung Baleno car amada lakhiba khabai soigi taret suba MR gi complex ta leiba special commando ne haiba personal kharaga mangjona na Pau Pauna Hodabadagi khewa phurji gi mafam amada MG narega gi thabak suramba job card holder singa gi marakta thohaning da bathodo ama thoktuna commando personal sing ne haiba sing gi manung dagi kharada phurakre amasung makhoina tonglakpa ani ama ata thogan khre haide tawdo singara ayuk pung tarag minute ni forum tarakpada Imphal ki khundrakpom assembly constituency gi manung chaliba khewa phurju gi mafam amada thokibane haide special commando gi person sing ne haba mioi kharna kar ani sida tonglaga mafam asida hangar handa thawbada natana ngahak mafam amada khanduna leibana singba torakpadagi job card holder singna changsenduna hangrobada makhoina aikhoi manung gi mioi singne mioi amadagi drok thaba lakpone haina khumlakhi haide wafam asida phijam setuna lakpo person aduna mi phaba lakpani hairakpada natana makhoina tonglakiba car ani dugi registration number na singbasu yaudabana thabak suramba job card holder singna singlarpadagi makhoigi maraktagi kharada phuraki amasong makhoina tonglapa car animak aka atoi thohanbata natana lambi mathakta mathang makha onthoklaga thamki hairi adumona mamai thangda miyo singadu 7 MR complex ta leba special commando gi personnel singne haiba khalakpaga loinana aka atoi thohankiba gari ani dugi manungda police ki uniform amasong khongopna singbasu yauramba thengna ki haidi pausna makhata na haibada makoina drug phaba lakpone haibasu mafam adudagi lan thorakpadagi khulngakpada sarup yaramlaba haujikna inkhol koiduna lejaba miyoi ama phaba lakpone haibasu khangba ngam ki haidi adumana miyoi singadu special commando gi person singna haiba khalakpaga loinana ahenba state amasung central force sang silaklaga matungda makoibu akai toi thoklaba gari ani aduga mafam adudagi puraga chatkre haidi Governor Rk Balana ngarang Irabot ki mitamda laishu katuna ikai khumnaba natana wafam amata phongdokhidre haide sahi kharagi mamangdagi Manipur lengakna semgat sagat khiba thangmai bangi lila sing khongna khongda leba Irabot square da handak sahi sigi lamyanba sigi chamo kundama palak suba mapok kumon thorom Governor Rk Kumar Balana lusingduna state ki thakta pangthokre ngarang gi thorom da Governor na lusingduna lamyanba sigi hitamda hekal lekatamduna mapung phaba ikai khumnaba otke adumoina mak lamyanba hijam Irabot ki matangda Governor na wafam amata phongdokhide haide panba yabadi ngarang gi thorom sugi mangoina ngahan Manipur Legislative Assembly gi Speaker Thoksom Seterbatana khuyek piduna mangjongna miyamda yaifa pausel pirakhibani lamyanba sibu tunggi miyeng sana ubang ambalu singbani amasung social reformer aiba amasung dramatist ni haiduna singtharakibada natana achumbagi dama punsika thokiba amasung manaba khunai ama lehanduna Manipur bu sakhon maikaida purakna ba honarambani haina singthakibani adubu governor gi maikaidagi lamyanba sugi matangda ngarangi thoronga mari lenana karigumba wafam amata phongdokhide haide
ꯅꯥꯀꯜ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯐꯥꯎꯕ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯤꯉꯩꯗ ꯁꯦꯝꯕ ꯉꯝꯖꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯁꯣꯏ ꯇꯥꯔꯦ ꯍꯥꯏꯅ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi khunai asita lamyan ba hijam Irabot kumba lusingba ama thorakpa ngai bagi mahota aikoi khudimaki isada yauriba Irabot sing mikap thohanduna miyam ki thabak pangba matam oire hana Congress MP Dr. Angomsa Bimol akoi jamna phongdokre wafam se ngarang jananeta hijam Irabot birthday celebration committee na sinduna MDO gi holda ngarang ayuk pung 13 tarakpadagi hauna pangthokkiba lamyan ba asagi samaga kunga mapan suba mapok kumon thoramda saru yaraduna mahana phongdokhibane Gari huran ba ama gari ga kona na fare ngarang police na Irabot PS na koliba Fodel oil pump dagi phundrai mayum Dawat Khan sahi kungamari kowa sangayam from part 1 pulai pokpa salam masa dagi gari huran ba ama motorcycle Royal Enfield Classic 350 angang ba masu registration number yaram daba ama ga kona na fare haina police na phondorakle Myanmar junta ge attack ta khulai paiduna lan haudiba lupsing kharai khangdana sena re hari haukiba sahi 2022 dagi hauduna Myanmar junta amadi khulai paiduna junta gi mathakta lan haudiba lan hawbasing gi marakta ngasi phawba thokliba conflict asida sanglaba thakya anti regime group na junta lan mi simbu maithiba piduna tongan ba region kya makhoina khodum chanduna thamloraba matung junta lan mi gi anoba khuchu khulai amasung foreign war tactics na maram oiduna ngasi di amohana anti regime group singi mathak akanamong da attack sa thaduna haikhidre region singadu junta lalmina khudum chanba ngamlaklei Myanmar junta hanagi matawga mapangal nomba gi kan khalakpaga iroinana khulai paiduna lan hauriba anti regime group sing mapangal tapna sontharakle hari khulai paiduna lan hauriba lan haulub ahumna punsenduna junta lalmi gi mathakta chathaba operation lisingamaga sumna kunga taret ki makhada junta lalmi gi command center yauna tongan battalion kaya da attack sa thaduna masing thingamdraba junta lanmi makok thongba military officer kaya hatuna khudum chanbata natana leba adugi region kaya makhogi khubam nungda thamlurabane adubu Myanmar junta leba ki maikaidagi Chinese leba ki mateng lauduna Myanmar gi ani suba khwaidagi chawba city ama oiriba Mandalay ngasidi anti regime group sing takthokpa ngamduna amu hanna junta lanmi na loksinba ngamkhre operation 1027 da anti regime group ki khutta yamna chauna maithiba nanglora matung junta lengak na China dagi masing yamlaba military drone kaya laisenduna anti regime group singi mathakta akanamongda drone sizinaduna air strike sa thaba amati haukiba 2024 gi February thada junta lanmi gi hangduna leiriba chawrakna lanmi lising manga nauna recruit tawraba matung anti regime group singi mathakta attack sa thabada sizinarappa sina Myanmar junta lanmi gi mathakta khulai paiduna lan haudiba group sing yamna chauna saitheng nangle hari matam amada junta lanmi na changsinba ngamlamdaba territory kaya ngasidi Wari plan amadi drone sizinaduna lalhaulup singi mathakta akanamongda lepa laitana attack sa thaduna region kaya nauna khudum chansinba ngamle hadi maroina Myanmar junta lengak ki mathakta khulai paiduna lalhauriba luk Kachin Independence Army KIA People's Defense Force PDF Tang National Liberation Army TNLA na khudum chanduna leiramba Myanmar gi Kachin State Sagan State San State Mandalay region Makwe region singba mafam singda ngasidi amuhana junta lanmina anti regime group ki mawngda attack sa thaduna amuhana khudum chansinba ngamle hari matam kaya anti regime force na khudum chanduna thamduraba region kaya junta lanmina loksinba ngamlakliba military analysis ki matungina junta lanmi gi watuna leidiba man power amadi funding kya lefsinba ngambadagi ni hari masigi mathakta junta lanmi gi mayokta khulai paiduna lan haudiba PDF amadi tongan ba ethnic singi marakta wakhalon manadaba maset tanara pasina maram oiduna junta lanmi na makhobu yamna laina lansinduna thamlakpa ngamlakibani hari lusingba singna aigi haba wakhalona mang thaduna thabak tawbana thohaningdaba thodok kya thorakpani haina MP sana jawbana phongdokhre aikhogi laioi khraba ipai pusingna mamaleba mang tharaga thabak tawrami haujuki lusingba singna aigi haba wakhalona mang thaduna thabak tawban lamda masada thohaningdaba thodok kya thorakpani haina Rajya Sabha ke MP iningthole sema sana jawbana phongdokhre wafam singarang Manipuri drama na sahi sama mapung pharakpaga mari lenana Critics Forum Manipur na sinduna Jawaharlal Nehru Manipur Dance Academy ki auditorium hall da pangthokhiba thoramda phongdokhibane thoramadu da Rajya Sabha ki MP laisema sana jawba TM College of Arts ki Department of Manipur ki former head of department Dr. Thoksom Ibohanbi amadi Critics Forum Manipur ki President Dr. Nongthombam Premsana mathang sina chief guest president amadi guest of honor oina saruk yakhe thoramadu ko mari lenana MP laisema sana jawba na makha taraduna hai lamdam masda leiriba aikoina tungda hogalakliba naharol singda maribak ningba mirol ama
semgatpa ngamlaklabadi laiba asida thokliba thodo wathok kaya ase thoklamloi maraibak majati nungsiba mioi amatana maramda maraibak langnaba thabak amda tauroi adubu lamdam asida leiriba mioi khodimak maraibak majati nungsibagi wafam kaya sinban thongda phongdoklabusu thamoi nungdadi ikhan khandabagum tauri masi thadoktuna ipaipu singna mamalebaki damak loramba thodang adu lominase lamdam ase sahi samana khujing oiduna satpa leba amagum oirakli amadi sahi taret khun takraba lamdam ase Narasingha Maharaj amadi Hera Chandra anina awasingbu Manipur ki tanthoktuna Manipur ningkha thamkhre asiguma ningthau ipaipu singde lebak namang tharaga aigi na tungda thamlaga thabak tawrame aduga haujikki lusingba singde aigi namang tharaga lebak ki na tungda thamdun thabak tawe Irabot amadi Narasingha Maharaj ta chenkhiba wakhalon adu ngasigi lusingba singna sada taradang oirabasu sendun thabak tawramadi ngasi Manipur na thengnariba khudong thiba kaya se thengnaramloi haikhe Reunion Rehabilitation Center matam pumbagi athingba thamle haina People's War Group na phongdokhre Manipur da leiba Reunion Cover Rehabilitation Center asina tawpham thoktaba khunai asida yemongnaba kaya tawduna lakpa matam sangle manamaduna center asi matam pumbagi oina athingba thamle haina Kanglepa Communist Party KCP People's War Group Marxist Center ki serol mana hairi People's War Group Marxist Center ki Central Media Coordinator Secretary Comrade Lenin Maitai na khuyek piduna thadrokpa serol asina makha taraduna hai center asibu chalaibada asauba ki rol lauriba kalu hariba misa asina soibam lekai area dagi longjam elina kaubi masa mapuroiba leirabi asiga loktuna duna mioi kya dagi center asibu punna chalai minagani haina namthak tawduna asaubu senpham kya lauthok tanthokhre haidi sel thaurubasu akan aring senglaga phajadaba wahiwata na pakhom piba kalu hariba misa asiga marisu leinariba longjam elina kaubi asiga manaduna imung manungi ayaba yaudana mifam ipun kya sathaduna lakle kalu hariba misa asina imung manungi ayaba yaudana phaduna thamliba sel thongi awaba kaya mayang nariba clan singi imung manungi nupi oibi singda ijat yolaga Makhoigi pifam thokpa selfam purakadabani haiba akanbu wafam sing sizinabagi record na singba khusinarakuna wakalaklei wakala sida client singbuna center sida thamjilaga client singi nupi amadi masal maje singbu themduna mari lesinba yauri hairiba marakya asina maram oiraga reunion hairiba rehabilitation center asi kanglei paki lamaidagi muthalle loinana kalu hairiba misa asiga elena hairiba masamowa lairabi ani asi nominini ki manungda lupta makoida tawjaruba maral sing yajaduna sangjarakadabani hairi Zeros na hai aikogi iramda masina malemda mayai kaba nisha puthokoda thoido hendong na maming satliba golden triangle ga yamna naknabana ngasi mak iramda masigi haurakliba tungi yombire naharo singi tungi lambida asoba singnaba ama oiduna leirakli hairiba singnaba sibu mayau ngaduna iramda masibu kalhongna bagidamak iramda masigi ima ibel ise sing maina paibi civil society organization sing lekai gi club sing amadi section khudimakta thengnamina duna lakliba sing thaningai ne adu moinamak mara asida chemical dependence sing bulayeng na bagidamak leidiba rehabilitation center sing asigi marakta niyam ki wangmuda tawroidaba kya tawba rehabilitation center sing miyeng changbinaba pendaba wakat kya lakpana warak watemba hauragani haina serol sina makhatare